Dadaan kasi huralo kaya ba? Ako'y dadaan ito. Buhat tuloy na po kumsadri ngoy. Si morning 7 darapotagi oina hore. Ako'y nanane tumawalaga irumay tanabagi ising sale. Kaday na. Hamo ki lebak tong na lehoro te mai re. Tina khala. 잉해 시가 구잉함니 봐. 그게 cái mà thâu ta đây mày kia cái thằng mày cái bộ ấy đâu kìa anh ngang như tao anh ngồi lạc vậy coi nè mày kia lạc tổ đấy cái giảm anh cái này nè hoa đồ mày tôi bầu sạc là này năng tao rồi kamu sạc lên này út này mày sai sạc lên này huy nga mà lấy chinh cái búp tài vô ôi má Mayam ko gari si mo le dana ko at ina ngarang mayam so hai dun ni cover ding ngarang sile seat ding ngarang sile ba aduga gari ye sam tho ga lang trick lang ga thamong ge ai ja hami na thau so gari da han tha man na gi gari da kai di ising tat lai na pukhi manung da ising tat lai da oh ha kai pono kai gi Chingu dumai ta mo to son sai ta pai da chingu nu ba Thek cha la mani pai the ai cham ning ngon nu ba ta kap ke Ồ Yo ba ki makha ta khoi gi jum da boroi pan ba aina khangde onila na huji siljar dei phone tora hai rei ba khoi jum gi boroi do mul la pai ai ma mul le ne boroi hoi danda ma pora mul le ne tum boroi hoi na na sai pore pa pi rei ra ba sai do kai de no ba sai do kai de no ba Why he sai ta Why is that? I hate it nang iba. Hay ta đâu có biết cái nào. Di ba ba? Nakukulo ay higla ka. Tôi cái mang rồi được không đi. Sino ba ay to ge? Kullu kun yan ang hanin ko. Ay mo. Ay mo thani. Ja. Asang balu ta thare na. Ya bôi hệ ini. Sai sang ama pore ba. Ai ta. Mayam boroi budi ne hek na lore kan tha na lore ba. Ada ai jam na su mundri boroi lang do asang man jam na su mundri ba khara mulle no pero nikpa da su lathi dam tha ba su ke lakte ba ai su ne khong do na ba ni na haidi khong na ba di boroi si smai amam da khulla chatla khun noi me pak thara ai ngam dre ba khong ni na ab na lore ba aduna khara khun ba ya ba kule asang ma di loi lang tho mani ba ana se mayam asing ka khulle ba jam de da singa dang dan kulli se No. ato haji hallani ta dre ba siga amun ba tai di khun mai na Mama. ma ka so ni khu je na ba nai khun ba ngam de ba jamun boy mar hoje alu lei ba chatli alu makup local alu makup to siga tana re ba ai dia so ba dak to pam de macha pitu ngau ba sa ba do adu do khara lau kai na lai
ꯀꯌꯥꯕꯨ ꯄꯤꯔꯝꯗꯣꯏꯕ ꯈꯪꯗꯦ ꯍꯅꯨꯕꯤꯁꯦ ꯄꯣꯠ ꯌꯥꯝ ꯇꯥꯡꯉꯤ ꯇꯥꯗꯦ ꯍꯥꯏꯔꯁꯤ ꯈꯤꯇꯪ ꯍꯥꯏꯕꯩ ꯋꯥꯅꯦ ꯁꯤꯅ ꯀꯌꯥ ꯄꯤꯗꯣꯏꯅꯣꯕ ꯀꯂꯥꯁꯤꯒꯤ ꯆꯔꯥꯅꯦ ꯈꯜꯂꯤꯃꯤꯅꯦ ꯆꯥꯔꯣ ꯌꯥꯝ ꯑꯆꯧꯕ ꯑꯣꯏꯗꯧꯕ ꯑꯆꯧꯕ ꯇꯥꯡꯉꯦ ꯑꯩꯗꯤ ꯉꯧꯅ ꯆꯥꯕꯗꯨꯅꯦꯕ ꯉꯧꯅ ꯆꯥꯕ ꯆꯠꯀꯗꯧꯔꯒ ꯅꯪ ꯌꯥꯝ ꯄꯟꯕꯅꯦ ꯅꯪ ꯅꯇꯧꯁꯨ ꯂꯩꯇꯕ ꯅꯪꯕꯣ ꯏꯆꯦꯅ ꯄꯤꯌꯣꯁꯦ ꯆꯠꯂꯣ ꯀꯨꯟꯃꯉꯥ ꯍꯥꯏꯗꯨꯗꯤ ꯀꯦꯖꯤ ꯑꯃ ꯄꯤꯔꯛꯑꯣꯁꯦ ꯀꯩꯅꯣ ꯑꯩ ꯁꯩꯇ ꯁꯣꯜꯂꯛꯇ꯭ꯔꯁꯨ ꯌꯥꯝ ꯁꯤꯡꯖꯨ ꯂꯩꯔꯨꯔꯦ ꯁꯤꯕꯥꯁꯤꯅꯤ ꯗꯨꯀꯥꯟꯗꯒꯤ ꯁꯤꯡꯖꯨ ꯂꯧꯔꯛꯑꯦ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯏꯆꯥꯅꯨꯄꯤ ꯑꯩ ꯕꯤꯖꯥꯗꯦ ꯃꯃꯥꯡꯗꯗꯤ ꯑꯩ ꯍꯧꯖꯤꯛꯇ ꯅꯨꯡ ꯎꯍꯜꯂꯝꯒꯥꯏꯅ ꯇꯧꯕꯅꯦ ꯎꯍꯜꯂꯝꯗ꯭ꯔꯦ ꯗꯗꯥ ꯅꯪ ꯍꯤꯡꯒꯣꯜꯗ ꯑꯝꯇꯪ ꯆꯠꯀꯦꯗꯅ ꯑꯁꯤ ꯗꯗꯥ ꯑꯁꯤ ꯗꯗꯥꯒꯤ ꯍꯤꯡꯒꯣꯜꯗꯒꯤꯅꯦꯕ ꯑꯩꯅ ꯍꯋꯥꯏ ꯀꯔꯤ ꯑꯃ ꯑꯅꯤ ꯂꯧꯕꯗꯣ ꯗꯗꯥ ꯉꯁꯤꯁꯨ ꯍꯨꯔꯥꯜꯂꯨꯒꯦꯕ ꯑꯩꯈꯣꯏ ꯗꯗꯥꯅꯤ ꯗꯗꯥ ꯚꯤꯗꯤꯑꯣ ꯂꯧꯔꯤꯅꯤ ꯚꯤꯗꯤꯑꯣꯗ ꯊꯣꯛꯂꯛꯑꯅꯤꯅ ꯃꯉꯣꯟꯗꯒꯤꯅꯦꯕ ꯑꯗꯨ ꯁꯤꯒꯩꯁꯨ ꯗꯗꯥ ꯊꯥꯏ ꯅꯠꯇ꯭ꯔꯥꯕ ꯑꯥꯒꯤ ꯍꯤꯡꯒꯣꯜꯗ ꯐꯪꯗ꯭ꯔꯗꯤ ꯑꯁꯤ ꯍꯤꯡꯒꯣꯜꯁꯤꯒꯤ ꯍꯦꯛꯇꯣꯏꯕ ꯀꯣꯕꯤ ꯐꯖꯕ ꯂꯩꯔꯦꯕ ꯀꯣꯕꯤ ꯀꯌꯥꯒ ꯍꯦꯛ ꯋꯥꯏꯅꯣ ꯗꯗꯥ ꯀꯣꯕꯤ ꯀꯌꯥꯒ ꯍꯦꯛ ꯋꯥꯏꯅꯣ ꯍꯥ ꯀꯌꯥꯒ ꯍꯦꯛ ꯋꯥꯏꯅꯣ ꯑꯍꯨꯝꯒ ꯄꯨꯈꯣꯔꯥ ꯗꯗꯥ ꯖꯥꯔꯦ ꯍꯧꯖꯤꯛ ꯆꯠꯂꯅꯤ ꯍꯤꯡꯒꯣꯜꯗ ꯂꯤꯛꯇꯤ ꯑꯣꯏꯗꯦ ꯅꯠꯇ꯭ꯔꯁꯦ ꯁꯤ ꯇꯦꯡꯀꯤꯁꯤꯒꯅꯦ ꯑꯩꯈꯣꯏ ꯏꯇꯩꯍꯟꯅ ꯃꯥꯏ ꯀꯩꯅꯣ ꯆꯦꯒ ꯀꯥꯏꯕ ꯀꯔꯤ ꯑꯩꯈꯣꯏ ꯆꯦꯅ ꯈꯥꯗ ꯂꯩꯌꯦꯕ ꯑꯗꯨꯏꯗꯣ ꯁꯤꯗ ꯍꯥꯞꯆꯤꯜꯂꯝꯃꯣꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯁꯤ ꯃꯅꯨꯡꯗ ꯂꯣꯏꯕ ꯆꯩꯅꯤ ꯂꯪꯊꯣꯛꯑꯝꯃꯅꯤ ꯌꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤꯁꯦ ꯇꯨꯔꯦꯟꯗ ꯊꯥꯗꯈ꯭ꯔꯅꯤꯅꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯗꯗꯥꯒꯤ ꯍꯤꯡꯒꯣꯜꯗꯒꯤ ꯄꯣꯠ ꯍꯦꯛꯇꯣꯏꯅꯤ ꯅꯪꯒꯤ ꯃꯣꯕꯥꯏꯜ ꯐꯖꯕ ꯑꯃ ꯂꯩ ꯃꯣꯕꯥꯏꯜ ꯀꯣꯕꯔ ꯐꯖꯕ ꯑꯃ ꯂꯩ ꯎꯅꯤꯡꯕꯅ ꯍꯥꯞꯄꯨꯅ ꯍꯥ ꯆꯨꯁꯨ ꯂꯩꯅꯦ ꯅꯨꯄꯥ ꯅꯅꯥ ꯃꯇꯤꯟꯁꯤꯂꯣ ꯍꯥꯏꯗꯣꯏꯅꯣ ꯅ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯀꯦꯃꯦꯔꯥꯁꯦ ꯑꯩ ꯅꯨꯄꯥꯒꯤ ꯃꯣꯕꯥꯏꯜꯗꯒꯤ ꯂꯧꯕꯅꯦ ꯃꯥ ꯃꯣꯕꯥꯏꯜꯁꯦ ꯐꯖꯗꯤ ꯐꯖꯔꯒꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯁꯛꯀꯁꯦ ꯆꯕꯥꯛ ꯆꯕꯥꯛ ಲಾವಣೆꯕ ꯏꯁꯥꯒ ꯈꯔ ꯅꯣꯏꯔꯦ ꯑꯗꯒꯤ ꯃꯥꯒꯤ ꯑꯣ ꯁꯤꯁꯨꯅꯦ ꯑꯁꯤ ꯍꯥꯟꯅ ꯅꯥꯄꯤ ꯁꯦꯟꯕ ꯃꯇꯝꯗ ꯅꯥꯄꯤ ꯐꯥꯟꯕ ꯃꯇꯝꯗ ꯀꯥꯏꯈ꯭ꯔꯦꯕ ꯑꯗꯨꯁꯦ ꯀꯅꯥꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯅꯪ ꯑꯣ ꯀꯅꯥꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯑꯗꯨꯏꯗꯣ ꯃꯥ ꯍꯣꯔꯦꯟ ꯑꯁꯤꯁꯨ ꯀꯩꯅꯣ ꯂꯩꯕ꯭ꯔꯥꯕ ꯅꯞꯁꯟꯅꯕ ꯄꯣꯠꯇꯣ ꯂꯩꯕ꯭ꯔꯥꯕ ꯑꯣ ꯑꯗꯨꯁꯨ ꯇꯧꯔꯝꯗꯣꯏꯅꯦ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡꯁꯨ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯌꯧꯔꯛꯑꯦ ꯑꯗꯩ ꯃꯥꯔꯛꯁꯨ ꯑꯥꯗ ꯆꯠꯀꯗꯕ ꯊꯧ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯥꯛꯊꯣꯝꯕ ꯑꯗꯣ ꯃꯌꯥꯝ ꯍꯤꯡꯒꯣꯜ ꯌꯧꯗꯣꯔꯦꯀꯣ ꯑꯩꯁꯦ ꯉꯁꯤꯅꯦ ꯁꯪꯒꯣꯝ ꯂꯣꯀꯦꯜ ꯁꯪꯒꯣꯝ ꯁꯟ ꯁꯪꯒꯣꯝ ꯊꯤꯕ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤꯅꯦ ꯑꯗꯣ ꯑꯩ ꯀꯥꯏꯗꯅꯣ ꯑꯩꯅ ꯆꯠꯇꯣꯏꯗꯣ ꯆꯠꯐꯝꯗꯣ ꯈꯪꯗꯦ ꯌꯨꯝꯗꯣ ꯀꯅꯥꯝꯒꯤ ꯌꯨꯝꯗꯣ ꯈꯪꯗꯕꯅꯤꯅꯅꯦ ꯆꯠꯄ ꯐꯪꯗꯔꯦ ꯁꯤꯕꯣꯟ ꯇꯔꯥꯄꯨꯔꯒꯤ ꯁꯣꯔꯣꯛꯅꯤ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯀꯣꯕꯤ ꯂꯩꯇꯦ ꯁꯤꯒ ꯑꯆꯥ ꯑꯩꯗꯤ ꯁꯤꯒ ꯀꯣꯕꯤ ꯂꯩ ꯃꯥꯜꯂꯦꯅ ꯍꯥꯏꯗꯤ ꯗꯗꯥꯗꯒ ꯑꯍꯨꯝꯒ ꯄꯨꯅꯤ ꯀꯥꯏꯅ ꯍꯥꯏꯔꯝꯃꯤꯅꯕ ꯑꯣ ꯁꯤꯒ ꯂꯩꯔꯦ ꯄꯨꯡ ꯍꯋꯥꯏ ꯑꯁꯥꯡꯕꯤ ꯂꯩꯔꯦ ꯁꯤꯗꯤ ꯍꯦꯛꯀꯅꯤ ꯍꯋꯥꯏ ꯑꯁꯥꯡꯕꯤ ꯑꯩꯈꯣꯏ ꯏꯇꯩꯅꯥꯗ ꯂꯩꯔꯦ ꯄꯥꯏꯅꯤꯡꯉꯤꯉꯩꯁꯤꯡꯗꯣ ꯇꯨꯔꯦꯟ ꯑꯃꯨꯛ ꯀꯨꯝꯖꯗ꯭ꯔꯤꯉꯣ ꯑꯩ ꯃꯄꯥꯟꯗꯤ ꯃꯀꯦꯁꯤꯡꯅ ꯄꯥꯏꯅꯤꯡꯉꯤꯕ ꯀꯨꯏꯔ ꯄꯥꯏꯗꯕꯣ ꯉꯥꯟ ꯆꯥꯕꯤ ꯍꯋꯥꯏꯅꯦꯕ ꯁꯤ ꯎꯕ꯭ꯔꯥꯕ ꯉꯥꯟ ꯆꯥꯕꯤ ꯍꯋꯥꯏꯗꯣ ꯄꯄꯥ ꯆꯠꯂꯨꯁꯤꯅ ꯑꯩꯒ ꯄꯄꯥꯒ ꯗꯗꯥꯗꯣ ꯕꯦꯔꯤ ꯕꯥꯟ 2-3 ꯂꯩꯔ ꯄꯤꯕꯤꯔꯝꯃꯣ ꯍꯣꯔꯦꯟ ꯕꯦꯔꯤ ꯊꯛꯇ꯭ꯔꯦꯗ ꯊꯛꯇ꯭ꯔꯕꯣ ꯍꯥꯟꯅꯗꯤ ꯌꯥꯝ ꯊꯛꯑꯝꯕ ꯃꯁꯥ ꯌꯥꯔꯛꯇ꯭ꯔꯤꯗꯨꯗꯤ ꯃꯁꯥ ꯌꯥꯔꯛꯇ꯭ꯔꯤꯗꯨꯗꯤ ꯃꯁꯥꯅ ꯊꯥꯗꯣꯛꯇꯣꯏꯅꯤ
มีนิทานนั่งนะหาเราเลยเนี่ย neng na han anh ngun đây nó liền ra nó tới đây cũng có chân chưa buồn thế buồn đã neng na han thì nó hơn đây gì thầy gì này giá này anh vừa đây hết luôn là cái út kẹp ạ chục trăm hếtเลยcùng ngoài thế ra thế nào เนาะ hoặc có gì đấy là cái rồi thế mày ông cà đi đó mùng đã tụi mình trả lời thao mày coi chú lời trả lời mình cà đi chú mùng đã mày nên trả lời thao mà này không thông đã được cái này nữa